Laikhidraba Maibam Koibi ki Kuntranipan Laksuba Ningsing Thouram Pangthpkhre Thoubal District ke manung chonba Ukhongsang dagi Maibam Koibi Laikhidabagi Kuntranipan Laksuba Ningsing Thouram ngasi Let Maibam Koibi Memorial Committee na silaga Ukhongsang mayai lekaida leiba Koibi Kaithil da Pangthpkhre ngasi gi thouram aduda UNLF ki hanagi chairman Ningthemcha Sanayama Meghen-na athoiba mithung Laikhidraba Koibi ga nakna loinaramba M Joy Elias Nongyaina Akhanaba lengbirakpa amasung Sikong GP level gi chairman Maibam Ningthem Pisakna Thoramapu oina sarukya ki Laikhidraba Maibam Koibi gi Ningsing Nungbida athoiba mithung na luching laga sarukya ki ba miyamna mit ki piga loinana hailai katuna ikai khumnaba utpa sembiba mapu gi mingkhai sonduna lairik haiba amasung Laikhidraba Koibi gi maramda khananaina bana ngasi gi thoramadugi mapungoiba saktam oikhi ngasi gi thoramaduda athoiba mithung oina sarukya kiba Ningthemcha Sanayama Meghen-na Laikhidraba Maibam Koibi asi yamna mabukchil sengba kathokpaga loinana thabak tawba miyoi amani haina singthakhi mahakna hai India asi malamgi democracy chatpa khwaidagi chawba leibak oirabasu icham chamna democratic oiba khongjang changsinjaba singbu yamna sathina namthabi bagi thawong hek tawduna lakli Sizinadrasu military force sizinaduna namthabagi hainabi leiba leibak ama oirakhi masigi maramdi matam sangna India asi British ki loilam lengak makhada kuina leirakhibana maning tamlaba India na Mathou tamlakpani Eikhoi Punna Hingminnabagi iho ama yamna Mathou tari Eikhoi gi pothok na isa iromdom lepangamjanaba hotnaba tari ngasidi aigi haiba Wakhallon asina mang tharaga leiba khunai amagi saktamda Eikhoi leiri ngasigi khunai asi selgi khunai oiri senjau paiba capitalist singi lengak oiri aduna asigumba fiba masida mayam punna hingminnabagi Wakhallon adu thugairaga aigi haibaromda laknaribani Manipuri kunai asida masigi akanba safulai Eikhoi punna hingminnabagi lambi puthoklaga thabak paikhatpa mathau tai kunai adugi lebak adugi leifam thokpa saktam chana lonchat senmitlonna chingba pumnamak adu lengakna chumdaba thausil tharang tausilakpa asi leibak khudingmakta thokli asigumba fiba masida penadaba kayadagi yawaloi sing thoraknabagi maram oiraki masi haiduna su leibak adugi matamgi lengak aduna kunai gi damakta paikhatliba chawkha thorangi thabak singda amadi achumba lambida chatminaba yabasu leigani haina khalli adubu asigumba fibam asi ngasi fawbadi leite haiki Laikhidraba Koibi bu ningsing laduna Meghen hai Koibi asi Ukhongsang gi khakta natana Manipur pumba asi Mathou karamna chawkhatpa purakani haiba asida wakhal lupchakiba miyoini mahakasu nakna loinaki mahak masana kaya amasu yokhatlami mahakna sanababu yokhatlambagi wahanthok ngasi su chawna leiri sanaba haibasi chumnagi athoi ahen tanaba adu nate lamchat sembani haiba wafam su mahakna thamki ngasi gi thoramaduda Laikhidraba Maibam Koibi ga nakna loinaramba M Joy Elias Nongyaina Laikhidraba Maibam Koibi na hinglingai matamda miyamgi damak tawbiramba thabak singbu singthabaga loinana Ningsing Thouram asi matungda su leptana pangthokpa mathau tai Koibi bu Eikhoina kaufam thokte haiba wafam thamki panba yabadi Laikhidraba Maibam Koibi haukiba ingkumza inglising amachamapan marfunipan gi April chaichat kuntrada laibak thiba thodok amada aroiba yahip tan khibani